ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯔꯁ ꯃꯔꯥꯡꯊꯦꯝꯅ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯇꯔꯥꯝꯅꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯛꯁ ꯗꯦꯠ ꯀꯤꯜ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯛ ꯑꯁꯤ ꯀꯌꯥꯝ ꯐꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯈꯨꯗꯛꯇ ꯁꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯏ꯫ ꯍꯥꯏꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯀꯔꯝꯕ ꯑꯋꯥꯕꯅꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯃꯥꯌꯣꯛꯅꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯌꯦꯡꯕꯤꯔꯕ ꯃꯇꯝꯗ ꯈꯪꯕꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯌꯦꯡꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯂꯤꯕ ꯍꯧꯖꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯔꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯌꯥ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯂꯤꯕ ꯍꯧꯖꯔꯒꯦ꯫ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯇꯤꯅꯦꯖꯔ ꯑꯃꯒꯤ ꯃꯁꯛ ꯑꯁꯤ ꯎꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯁꯤ ꯕꯦꯟꯗꯦꯖꯁꯤꯡꯅ ꯄꯨꯟꯅ ꯌꯦꯠꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯕꯨ ꯒ꯭ꯂꯥꯁꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯦꯛꯁ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯊꯦꯔꯥꯄꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯉꯣꯟꯗ ꯗꯤꯁꯑꯣꯔꯗꯔ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯗꯤꯁꯑꯣꯔꯗꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯌꯥꯝꯅ ꯐꯖꯍꯜꯂꯝꯃꯤ꯫ ꯀꯌꯥꯝ ꯐꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯈꯨꯗꯛꯇ ꯁꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯄꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯄꯤꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯁꯤꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯃꯦꯛꯁꯅ ꯆꯍꯤ 2 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯖꯒꯥ ꯑꯃꯗ ꯍꯣꯡꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯣꯡꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯎꯔꯒ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯦꯛꯁꯄꯨ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯦꯛꯁ ꯑꯁꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯆꯣꯏꯔꯣꯟꯁꯤꯡ ꯑꯁꯤ ꯉꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯤꯕ ꯑꯁꯤ ꯎꯔꯦ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯤꯔꯤꯕ ꯑꯁꯤꯁꯨ ꯃꯦꯛꯁꯀꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯨꯕꯅꯅꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯦꯛꯁꯀꯤ ꯄꯦꯔꯦꯟꯁꯇ ꯗꯣꯛꯇꯔ ꯑꯁꯤ ꯀꯝꯗꯧꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏ ꯃꯗꯨꯗꯤ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯁꯤꯕꯒꯤ ꯃꯔꯝ ꯑꯁꯤꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛꯄꯨꯗꯤ ꯑꯣꯏ, ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯁꯤ ꯊꯣꯛꯂꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯁꯁꯤꯡꯗ ꯍꯪꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯀꯝꯗꯧꯅ ꯃꯁꯤ ꯑꯣꯏꯔꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯁꯨ ꯈꯪꯂꯝꯗꯦ꯫ ꯍꯧꯖꯤꯛ ꯃꯦꯛꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁꯅ ꯌꯨꯝꯗ ꯆꯠꯍꯜꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯑꯦꯕꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯍꯥꯠꯂꯤ ꯍꯥꯏꯕꯒꯤ ꯑꯦꯕꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯁꯤ ꯐ꯭ꯔꯤ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯈꯛꯇ ꯂꯩꯖꯕ ꯗꯦꯅꯤ ꯍꯥꯏꯕ ꯃꯃꯥꯟꯅꯕ ꯑꯁꯤꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯗꯤꯅꯔ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯗ ꯃꯦꯛꯁ ꯑꯁꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯦꯛꯁꯅ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯆꯠꯂꯒ ꯑꯇꯣꯞꯄ ꯃꯤꯕꯨ ꯍꯥꯠꯄ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯛꯁꯅ ꯗꯦꯅꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯆꯦꯛ ꯑꯃꯒ ꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤ ꯗꯦꯅꯤꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯦꯛꯁꯅ ꯗꯦꯅꯤꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯗꯦꯅꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯦꯛꯁꯀꯤ ꯃꯃꯥꯏꯗ ꯆꯦꯛ ꯑꯗꯨꯅ ꯊꯣꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯛꯁ ꯑꯁꯤ ꯁꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯦꯛꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯅꯥꯇꯣꯟ ꯑꯗꯨꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯆꯍꯤ ꯆꯞ ꯃꯥꯟꯅꯕ ꯑꯦꯂꯦꯛꯁ ꯀꯧꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯗꯣꯛꯇꯔ ꯑꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯉꯥꯏꯃꯤꯟꯅꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯃꯇꯝ ꯑꯁꯤ ꯐꯪꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯝꯗ ꯗꯦꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯦꯔꯤꯛ ꯀꯧꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯃꯍꯥꯛꯀ ꯕ꯭ꯂꯥꯏꯟ ꯗꯦꯠ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯑꯦꯔꯤꯛꯅ ꯑꯍꯥꯟꯕꯗ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯗꯦꯠ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯗꯦꯅꯤꯒꯅꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯇꯤ ꯃꯍꯥꯛꯅ ꯗꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯃꯦꯛꯁꯀꯅꯤ꯫ ꯗꯦꯅꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯀ꯭ꯔꯦ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯗꯦꯠ ꯑꯗꯨꯗ ꯌꯦꯠꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯦꯛꯁꯅ ꯁꯣꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯊꯛꯅꯕ ꯑꯗꯨꯕꯨ ꯇꯦꯕꯜ ꯑꯗꯨꯗ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯀ꯭ꯔꯦꯛꯅ ꯁꯥꯎꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯌꯦꯠꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯅ ꯇꯦꯕꯜ ꯑꯗꯨꯗ ꯇꯛꯇꯨꯅ ꯆꯣꯠꯂꯤꯕꯗꯨꯕꯨ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯔꯤꯛ ꯑꯁꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛ ꯑꯁꯤ ꯇꯨꯔꯦꯟꯗ ꯁꯨꯁꯥꯏꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯊꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯂꯦꯛꯁ ꯀꯧꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯦꯛ ꯂꯥꯛꯄꯒ ꯆꯥꯅꯔꯨꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯦꯂꯦꯛꯁꯅ ꯆꯣꯡꯊꯒꯦ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯀꯜꯂꯝꯃꯤ꯫
ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯔꯁꯤꯡ ꯍꯣꯝ ꯑꯃꯗ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯦꯛꯁꯅꯁꯨ ꯌꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯑꯗꯨ ꯄꯨꯟꯅ ꯂꯦꯟꯃꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯗꯦꯅꯤꯗ ꯃꯍꯥꯛꯅ ꯑꯦꯂꯦꯛꯁꯀ ꯆꯠꯃꯤꯟꯅꯔꯣꯏ ꯍꯥꯏꯕꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯑꯦꯂꯦꯛꯁꯄꯨ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯦꯂꯦꯛꯁꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯛꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯥꯛꯎ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯥꯟꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯏꯅꯥꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯛꯁꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯛ ꯑꯁꯤꯕꯨ ꯍꯦꯛ ꯎꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯂꯦꯛꯁꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯇꯥꯡꯕ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖ ꯀꯧꯕ ꯂꯩꯅꯥ ꯑꯃ ꯅꯥꯏ꯫ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯏꯟꯗꯣꯔꯐꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯦꯂꯔꯖꯤꯛ ꯑꯣꯏ꯫ ꯏꯟꯗꯣꯔꯐꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯣꯔꯃꯣꯟꯁꯤꯡ, ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯍꯔꯥꯎꯕ ꯑꯁꯤ ꯐꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯊꯥꯗꯣꯛꯄ ꯍꯣꯔꯃꯣꯟꯁꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯦꯛꯁꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯁꯤꯡ ꯑꯁꯤ ꯍꯦꯛ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯁꯥꯒꯠꯄ ꯐꯥꯎꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯑꯁꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯊꯣꯛꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯥꯕ ꯑꯁꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯍꯔꯥꯎꯕ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯐꯥꯎꯔꯛꯇ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯐꯥꯎꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯑꯁꯤ ꯅꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯤꯅꯦꯃꯥ ꯌꯦꯡꯅ ꯌꯨ ꯊꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨ ꯊꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯨ ꯉꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯅꯦꯃꯥ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯦꯛꯁꯀꯤ ꯃꯌꯨꯝꯗ ꯃꯦꯛꯁꯀꯤ ꯀꯥꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯃꯦꯛꯁꯀꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯦꯞꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯂꯥꯛꯂꯒ ꯃꯈꯣꯏꯗ ꯌꯨꯁꯦꯟ ꯀꯧꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯦꯛꯁꯆꯦꯟꯖ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯊꯪꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯦꯛꯁ ꯑꯃꯁꯨꯡ ꯑꯦꯂꯦꯛꯁ ꯑꯁꯤ ꯀꯦꯝꯄꯤꯡ ꯆꯠꯂꯝꯃꯤ꯫ ꯀꯦꯝꯄꯤꯡ ꯃꯐꯝ ꯑꯗꯨꯗ ꯑꯦꯂꯦꯛꯁꯅ ꯃꯦꯛꯁꯄꯨ ꯀꯤꯁ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯂꯦꯛꯁꯀꯤ ꯍꯛꯆꯥꯡꯗ ꯏꯟꯗꯣꯔꯐꯤꯟꯁꯤꯡ ꯑꯁꯤ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯏꯟꯗꯣꯔꯐꯤꯟꯁꯤꯡ ꯑꯁꯤ ꯊꯥꯗꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯑꯁꯤ ꯃꯩꯁꯥ ꯁꯥꯒꯠꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯍꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯑꯁꯤ ꯀꯟꯕꯗꯤ ꯉꯝꯂꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯃꯦꯛꯁꯀ ꯑꯦꯂꯦꯛꯁꯀ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯔꯣꯁ ꯀꯧꯕ ꯑꯃ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯑꯗꯨꯕꯨ ꯌꯦꯡꯕ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯔꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯁꯤꯒꯦ ꯇꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯤꯂꯤꯡ ꯑꯁꯤ ꯐꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯟꯗꯤꯁꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯔꯣꯁ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯣꯔꯐꯤꯟ ꯊꯥꯗꯣꯔꯛꯂꯤ꯫ ꯏꯟꯗꯣꯔꯐꯤన్ ꯑꯁꯤ ꯊꯥꯗꯣꯛꯄꯅ ꯑꯃꯨꯛ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯂꯩꯅꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯑꯁꯤ ꯋꯥꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯂꯦꯛꯁꯅ ꯋꯥꯕ ꯑꯁꯤ ꯃꯦꯛꯁꯅ ꯌꯦꯡꯕ ꯉꯝꯂꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯌꯦꯠꯂꯤꯕ ꯕꯦꯟꯗꯦꯖꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨꯕꯨ ꯎꯔꯨꯕꯗꯒꯤ ꯅꯥꯔꯝꯂꯤꯕ ꯔꯣꯁ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯤ꯫ ꯍꯧꯖꯤꯛ ꯃꯦꯛꯁ ꯑꯁꯤ ꯋꯥꯈꯜ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯑꯦꯂꯦꯛꯁꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯦꯛꯁꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯦꯛꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯣꯔꯐꯤꯟꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯃꯦꯛꯁꯇꯒꯤ ꯂꯥꯞꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯑꯃ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯦꯛꯁꯅ ꯄꯥꯔꯇꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯂꯦꯛꯁꯅ ꯌꯥꯝꯅ ꯐꯖꯔꯕ ꯃꯥꯛꯁ ꯑꯃꯁꯨ ꯃꯦꯛꯁꯀꯤꯗꯃꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯦꯛꯁꯅ ꯃꯗꯨ ꯎꯞꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯗꯥꯟꯁ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯄꯥꯟꯊꯣꯡꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯅꯥꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯦꯂꯦꯛꯁ ꯑꯁꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯅꯥꯇꯣꯟꯗꯒꯤ ꯅꯥꯍꯤ ꯇꯥꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯏꯟꯗꯣꯔꯐꯤꯟꯁꯤꯡ ꯑꯗꯨ ꯃꯦꯛꯁꯀ ꯄꯨꯟꯕꯗꯒꯤ ꯅꯨꯡꯉꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯇꯣꯏꯂꯦꯠꯇ ꯆꯠꯄ ꯁꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯦꯛꯁ ꯑꯁꯤ ꯃꯊꯟꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯗꯦꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗꯦꯅꯤꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯀ꯭ꯔꯦꯒꯅ
ꯗꯦꯅꯤꯒꯤ ꯃꯃꯥꯏꯗ ꯎꯞꯂꯝꯂꯤꯕ ꯃꯥꯛꯁ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯁꯛ ꯑꯁꯤ ꯗꯦꯅꯤꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯅ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯇꯨꯅ ꯑꯦꯂꯦꯛꯁꯄꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯗꯤ ꯃꯦꯛꯁ ꯑꯁꯤ ꯀꯨꯏꯅ ꯊꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯒꯤ ꯑꯦꯚꯤꯗꯦꯟꯁ ꯑꯗꯨ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯂꯦꯛꯁꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯛꯁꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯂꯦꯛꯁꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯃꯍꯥꯛꯅ ꯍꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯛꯂꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 13 ꯌꯧꯔꯕ ꯐꯥꯎꯕꯗꯪ ꯍꯤꯡꯒꯅꯤ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯁꯤꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯉꯛ ꯉꯛꯅ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 13 ꯁꯨꯔꯦ ꯑꯃꯁꯨꯡ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯉꯛꯄ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯦꯛꯁ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯗ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯍꯥꯟꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯍꯔꯥꯎꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯂꯩꯅꯥ ꯑꯗꯨ ꯍꯦꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯦꯛꯁ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯂꯦꯛꯁꯅ ꯃꯦꯛꯁꯇ ꯃꯍꯥꯛꯀꯤ ꯕꯦꯟꯗꯦꯖ ꯑꯗꯨ ꯂꯧꯊꯣꯛꯄꯤꯌꯨ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯩꯅꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯈꯥꯡꯕ ꯑꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯦꯛꯁꯅ ꯌꯥꯔꯝꯗꯦ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯃꯊꯟꯇ ꯊꯅꯝꯂꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯆꯦꯛꯅ ꯑꯃꯨꯛ ꯊꯣꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯦꯂꯦꯛꯁꯅ ꯇꯧꯔꯛꯄ ꯐꯣꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯗꯦꯅꯤ ꯎꯅꯔꯝꯃꯤ꯫ ꯗꯦꯅꯤꯗ ꯃꯍꯥꯛꯅ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯅꯤꯅ ꯃꯉꯣꯟꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯪꯕ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯕꯤꯔꯝꯃꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯪꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯑꯦꯗꯚꯥꯏꯁ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯦꯛꯁ ꯑꯁꯤ ꯌꯥꯝꯅ ꯃꯣꯇꯤꯚꯦꯇꯦꯗ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯦꯂꯦꯛꯁ ꯎꯅꯕ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯝꯃꯤ꯫ ꯃꯦꯛꯁ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯑꯦꯂꯦꯛꯁ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯃꯦꯛꯁ ꯅꯍꯥꯛ ꯑꯩꯅ ꯅꯨꯡꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯦꯛꯁꯇ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯂꯦꯛꯁꯀꯤ ꯌꯥꯝꯅ ꯁꯣꯛꯂꯕ ꯐꯤꯚꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯦꯛꯁ ꯑꯁꯤ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯦꯟꯗꯦꯖ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯦꯂꯦꯛꯁ ꯑꯁꯤꯈꯔ ꯊꯨꯅ ꯁꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯕ ꯑꯁꯤ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯦꯂꯦꯛꯁ ꯑꯁꯤ ꯁꯤꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯑꯁꯤ ꯃꯦꯛꯁꯀꯤ ꯁꯛ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯅ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯗꯨꯅ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯑꯦꯂꯦꯛꯁꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯛꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯦꯔꯥꯄꯤ ꯑꯗꯨ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯔꯝꯃꯤ ꯑꯃꯁꯨꯡ ꯗꯦꯅꯤꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯁꯤꯕꯒꯤ ꯀꯦꯁ ꯑꯗꯨꯁꯨ ꯀ꯭ꯂꯣꯖ ꯇꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯑꯗꯨ ꯑꯣꯚꯔꯗꯣꯁ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯛꯁ ꯑꯁꯤ ꯑꯁꯤꯕꯕꯨ ꯈꯨꯗꯛꯇ ꯄꯤꯕ ꯉꯝꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯅ ꯈꯪꯅꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯑꯍꯜ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒꯅ ꯀꯥ ꯍꯦꯟꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏ ꯑꯁꯤ ꯂꯩꯕꯗ ꯌꯥꯝꯅ ꯋꯥꯔꯦ, ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯦꯛꯁ ꯑꯁꯤꯕꯨ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯐꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯐꯤꯜꯝ ꯑꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕꯤꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯐꯤꯜꯝ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯐꯖꯔꯕ ꯄꯥꯎꯇꯥꯛ ꯑꯃꯁꯨ ꯄꯤꯔꯤ꯫ ꯑꯩꯈꯣꯏꯅ ꯐꯤल्म ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯦꯛꯁꯀꯤ ꯃꯁꯛ ꯑꯁꯤ ꯎꯕꯗ ꯁꯤꯈ꯭ꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯃꯦꯛꯁꯀꯤ ꯃꯁꯛ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯁꯤꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯁꯤꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤल्म ꯑꯁꯤ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯨꯚꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ एक्सप्लेनेशन असी खरा तेनदी तौजरी अदुबु मियामना फिल्म असी हेना ज्ञान ताबिनबगिदमक्ता मूवी असीबु येंगबियु। मूवी असीगी ममिंगदी लुक्स दैट किल। मियामना वीडियो असीबु लोइबा फावबा येंगबिबगिदमक्ता थागतपा फोंदोकचरी अमसुंग करिगुम्बा नुंगाइबा तारगदी अदोमना सुंगसोय सोयदना लाइक तौबिरमु। अमसुंग मखाताना अतोपा नुंगाइरबा एक्सप्लेनेशन कया ताबिनबगिदमक्ता चैनल असीदा सब्सक्राइब तौबिरमु। फरे मयाम मथंग वीडियो दमुक थेंगनरसी।